ꯏꯔꯥꯡ ꯑꯁꯤ ꯑꯍꯥꯟꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯝꯊꯍꯧꯗ꯭ꯔꯕꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯌꯦꯜꯂꯣ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯇ ꯈꯨꯔꯧ ꯑꯃ ꯑꯗꯨꯃꯛ ꯊꯥꯡꯗꯨꯅ ꯂꯩꯒꯅꯤ UCM꯫ ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯗꯒꯤ ꯍꯧꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯔꯒꯅꯤ꯫ ꯂꯣꯏꯅꯅ ꯏꯔꯥꯡ ꯑꯁꯤ ꯑꯍꯥꯟꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯝꯊꯍꯧꯗ꯭ꯔꯕꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯌꯦꯜꯂꯣ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯇ ꯈꯨꯔꯧ ꯑꯃ ꯑꯗꯨꯃꯛ ꯊꯥꯡꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯅ UCMꯒꯤ ꯀꯟꯚꯦꯅꯔ YK ꯙꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯁꯣꯛ 2012ꯒꯤ ꯖꯨꯟ 19ꯗ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯟꯈꯤꯕ ꯏꯍꯧꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯂꯥꯟꯕꯟ ꯍꯩꯊꯥ ꯂꯩꯊꯥ ꯀꯠꯄꯒꯤ ꯍꯩꯀ꯭ꯔꯨꯄꯥꯠꯇ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯁꯦꯟꯇꯔꯅ ꯏꯂꯤꯒꯦꯟ ꯆꯤꯟ ꯀꯨꯀꯤ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯆꯠꯊꯔꯛꯄ ꯑꯔꯣꯟꯕ ꯂꯥꯟꯂꯣꯟꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯏꯔꯥꯡ ꯑꯁꯤꯗ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯅ ꯀꯔꯤ ꯋꯥꯈꯜ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯦ꯫ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯂꯥꯟ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯥꯏꯕꯛ ꯂꯦꯞꯀꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯀꯥꯏꯍꯟꯕ ꯌꯥꯔꯣꯏ, ꯑꯩꯈꯣꯏ ꯃꯥꯏꯊꯤꯕ ꯌꯥꯗꯦ ꯍꯥꯏꯕ ꯐꯤꯔꯦꯞ ꯑꯁꯤ ꯆꯦꯠꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯂꯥꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯅꯕ ꯂꯥꯟꯊꯦꯡꯅꯕ ꯃꯊꯧ ꯇꯥꯏ꯫ ꯂꯥꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯔꯕꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯛꯂꯤꯕ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯆꯤꯡꯆꯦꯞ ꯊꯥꯔꯛꯂꯤꯕ ꯀꯌꯥ ꯑꯁꯤ ꯃꯨꯟꯅ ꯈꯪꯃꯤꯟꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ꯫ ꯆꯤꯟ ꯀꯨꯀꯤ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯁꯤꯅ ꯃꯇꯝ ꯑꯃꯗ ꯃꯩꯇꯩꯁꯤꯡꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯆꯤꯡꯒꯤ ꯂꯝꯁꯤꯡꯗ ꯈꯨꯟꯗꯥꯁꯤꯟꯗꯨꯅ ꯉꯁꯤꯗꯤ ꯃꯈꯣꯏꯅ ꯑꯣꯏꯅ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡ ꯇꯥꯟꯕ ꯍꯧꯔꯛꯂꯤ꯫ ꯃꯈꯣꯏꯅ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯔꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯒꯦ ꯍꯥꯏꯕꯅꯤ꯫ ꯃꯈꯣꯏꯅ ꯃꯪꯂꯤꯕ ꯃꯪꯂꯥꯟ ꯑꯁꯤꯗ ꯃꯩꯇꯩꯁꯤꯡꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯃꯪꯐꯥꯎꯅꯍꯟꯕ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯏꯔꯥꯡ ꯑꯁꯤ ꯑꯍꯥꯟꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯝꯊꯍꯧꯗ꯭ꯔꯕꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯌꯦꯜꯂꯣ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯇ ꯈꯨꯔꯧ ꯑꯃ ꯑꯗꯨꯃꯛ ꯊꯥꯡꯗꯨꯅ ꯂꯩꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯩꯇꯩ ꯈꯛꯇ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯌꯦꯜꯂꯣ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯕ ꯃꯇꯝ ꯌꯧꯔꯦ꯫ ꯂꯩꯉꯥꯛꯅꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯇꯧꯕ ꯂꯣꯏꯁꯤꯟꯕ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯗ NRC ꯆꯠꯅꯍꯟꯗꯨꯅ ꯃꯤꯇꯣꯞꯁꯤꯡ ꯈꯟꯇꯣꯛꯇꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯊꯤꯟꯇꯣꯛꯈꯣ ꯍꯥꯏꯈꯤ꯫ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯕꯨꯡꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ꯫ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯕꯨꯡ ꯃꯩꯇꯩ ꯈꯨꯜꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯑꯃꯨꯛ ꯍꯟꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯅꯨꯃꯤꯠꯌꯨꯡꯕ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯈꯨꯜ ꯉꯥꯛꯂꯤꯕꯁꯤꯡꯅꯁꯨ ꯈꯨꯠ ꯍꯟꯕꯒꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯁꯣꯛ ꯑꯄꯟ ꯑꯃꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯕꯒꯤ ꯄꯥꯎꯗꯤ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12:45 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯃꯣꯕꯨꯡ ꯃꯩꯇꯩ ꯈꯨꯜꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯈꯨꯜ ꯑꯁꯤꯒ ꯅꯛꯅꯕ ꯂꯩꯕ ꯃꯈꯣꯏꯒꯤ ꯆꯔꯆ ꯑꯅꯤꯗꯒꯤ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯅꯤ꯫ ꯃꯣꯕꯨꯡ ꯈꯨꯜꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯕ ꯆꯔꯆ ꯑꯅꯤꯗꯒꯤ ꯑꯀꯟꯕ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯗ ꯅꯠꯇꯅ ꯖꯤꯔꯤꯕꯥꯝꯒꯤ ꯖꯥꯕꯣꯜ ꯈꯨꯜ ꯔꯣꯝꯗꯒꯤꯁꯨ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯀꯟꯕ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:45 ꯇꯥꯔꯛꯄꯗ ꯐꯥꯎꯕꯗ ꯅꯥꯀꯜ ꯑꯅꯤꯅ ꯈꯨꯠ ꯊꯣꯛꯅꯈꯤꯕ ꯑꯗꯨꯗ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯗꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯁꯣꯛ ꯑꯄꯟ ꯑꯃꯠꯇꯁꯨ ꯌꯥꯎꯈꯤꯗꯕꯅꯤ꯫